Ngase Pongkiba tungan Manipuri sipong singamasum Tokiba Taudo Toksundigi Marobi Pauksung Miamna Tamzagi Ahanmada Huyalan Pau Pauksi Digi Lokosaraga More the police ki ahenba personal sing sanction cre DIG wana lusing nu kuki militant sing aupa una long talk to na thiga dari More tamna sanction kiba Manipur police ki personal sing puba bulletproof gari sing Photo shida Kwaidi ki ikon ko na mamang thagi kuntra amasum thasi ki anida kuki militant sing apapa makal ki khusukulai sing season aduna more the deployed toriba police ki special commando personal sing da attack torok tuna pun state force ki personal mapan amasum BSF ki personal ahom skon khraba matungda border town sigi area da operate toba kuki militant sing aupa una longthuk tuna thina bigi ahan ba khongthang da ngasi more tamna police ki personal sing puba bulletproof gari manga sanction kre Pausi isna phangwa pauna haibada gari manga adugi manungda ahumna Tenopal district police ki ASP amasum ki personal singine aduga bulletproof gari anina police department gi DGP puldagini bulletproof gari amamam la khusukhulai matiksa na pairaba police personal tartuk tong kheri apun magari manga sigi manungda anina more town yodringai konong lerembi khubamga nakna leiriba aduga lemoriba police personal tong magari sing moregi inspection bangalo IB tamna sanction krari Pausna makata na haibada atupa matamna Manipur police ki deputy inspector general of police DIG range to Zogesandra Hobizama samak sumori tamna sanction lagani maana mafam asida helicopter na satlaba matungda hek thungbaga pandadana border town asigi tongan ba mafam singda ningri setuna kuki militant singbu aupa una longthok tuna thibigi thabak satagani Thaurang asigi da manga si mangjo nu Tenopal district police ki ASP gi gari ahum yauna puna bulletproof gari manga more tamna sanction ki bani hari DIG range tuna helicopter da hek phungbaga pandadana Assam Rifles ki KLP da lairiba bulletproof gari ani sida tongduna more town tamna sanction gani masigi da gari ani si KLP da thaurang tawduna thambani hari Panbaya bade border town asida koki militant singna yumthangnari balaibak tagi sangslakwa koki khulai pai bisinga khusamnana state force sing attack tawri habigi wapam manipulenga ki maigi digi su phongdok palai khrabani koki militant singna yamna toini state force singda khut tharakpagi manungda subdivisional police officer singtham Anand Kumar busu noina kaptuna hatkhibanena pausida makhatari Atopa paumna Susampur relief camp sahi ahungi nupi masa masire puna relief camp da sibani fusure Hauzik thokliba kangluk irang asina maram oiraga tongan ba mafam kyari lanjenaraglaga Susampur relief camp da leiriba koki khunja sing khamthena awaba mayoknare maru oina ana ayek yarakpada matik saba medical gi tengbang phangdaba amasum infrastructure watpana maram oiraga hauzik phawda Susampur gi relief camp da layengba ngamdana sikiba masingasi punani fusure Press na phangba pawgi source amanadi mamang sahi English singani ga kungo humdagi December 13 da Susampur relief camp da leiba Namsing them kaubi masagi say ahum khakta ngai debi nupi masa masu heart attack tawdagi laikhidra ba nupi masa si mahaki imung manunga loinana me ahumda kanloki irang hek tholakhibadagi Susampur M Songel relief camp da leibani district adu de held infrastructure marang kaina leitabna maram oiraga nupi masa asigi matik saba medical attention piba ngamdabana maram oiraga heart attack ta lekhidabani Susampur relief camp da leidiba kaya district atu de held infrastructure ward pa masu medical aids ning thina phangdabana housing power da layeng ngamdana sikiba masinga sipunna nifusure relief camp da leidiba singa dugi manungda diabetes amasum cancer naba patient kya amasu leidi makhoi singa dugi phibam housing tamba ngamdana leidi hadi atopa pawamadana se minister da unified command gi chairman oihanba yauna ahenba Shakti P na party ki national leaders sing na taksiluna ba BJP ki minister sing Delhi da sang khre mamang sahi English sing ni ga kungo humdoi gi me akhum digi hauna state asida hauzik thokliba kanglok irang asi lusinna ba se minister da unified command ki chairman yauna ahen ba Shakti P na ba BJP ki minister amas BJP Manipur Pradesh ki president yauba tim amana center ki lusing ba sing na taksinna ba ngasi BJP Thambal sanglen na pangthoki ba mi phamana warep lokre Loina ngasi gi mifam na lauki bu warep adu ayi sirol oina party gi national president JP Nada amasum secretary organization BL Santos ta bisinana ba minister sing Delhi da sanction ba ukre hayang party gi president S Hardaya na atai thaupu bu sing chu Delhi da lagani haina press na phangwa paw gi source amana haidi paw gi source asina makata na hairi ben state asida tholakhiba kanglok irang asiga mari leinana center na article 355
impose tawre haina lawthoktrabasu army paramilitary force amsum state force ki apunba unified command gi chairman gi pham chief minister dagi lawthoklaga security advisor kuldipta sinnakiba sina state ki law and order mapung phana control toba ngamdriba sigi matangda ngasi ayuk pung 11 tapa matamda nitya pat chu thekta liba BJP gi thambal sangne party gi minister MLA sing amasung BJP Manipur Pradesh ki President S Sarda yauna akhanaba mifam ama pangthokre loidana mifam aduna state asida law and order control tona bohona bada chief minister na karimata tawba ngamdaba maru oina more da kuki singna state force ta akan ba attack sa tharabasu army amasum Assam Rifles na kariguma makhalamata gi mating pangdabadagi khudong thiba kya mayuknari basida PN ba phongdokladuna athubada chief minister N Berenda hanagumna unified command gi chairman hapnana ba amasum ahenba shakti pi nana ba party gi minister amasum party gi thapupa singi oiba miyoi tare na saba delegation ama Delhi de satuna party ki national president JP Nada amasum secretary organization BL Santos ta ayiba sirol oina pisinana ba warep lokhi warep adugi matungina ngasi BJP ki minister khara Delhi da sanction bokre hayang party ki president S Sardana lusung tim amasu Delhi da salakani delegation asida BJP Manipur Pradesh ki oina president S Sarda Devi general secretary Sarad Premananda and Deven General Secretary Organization Abe Girisu Yagunari Amarumdana Army Sang Bating Lubo Maira Pai gi mathakta police na FIR lokhatkre koki nupi singna thingbadana FIR lokhate FIR kakadabani Kumbi Setupur leiba anisuba maha regiment gi personal singna ithai khul tamna sanglakpada thingluba maikai dongi Maira Pai singi mathakta Manipur police na FIR lokhatre numit humni gi manungda FIR kakhatrabadi akan bukhongjang sangsingani haina Maira Pai singna phungdorakli Kumbi Assembly constituency gi Maira Pai singi apunumi ama kumbi kaithil pangthoklaba matung Bisnupur gi DC SPM sum kumbi police station o sida memorandum pisinkhre hiramsigi matangna kumbi kaithil da pangthokpa paumi sing unaba amada wangang laduna ithai nopisa association gi secretary hawizam ebem lungsina hai ma regiment gi personal singna khura lona sanglatuna Maira Pai singna usit thawoidana torakpa karem kathai nubigi thong torakpadagi Maira Pai singna makhoibu namduna halankibagi matangna Manipur police na numit aduda yaukhibi Maira Pai khrada FIR panduna phana ba khonarakpagi thawongbu yaningdaba phungdoktuna kumbi AC ki leiriba Maira Pai miyamna saruk yaduna ngasi miyam punmani maha regiment gi personal sing aduna irang sunglai leitaba ithai lakon lon sanglakibani Maira Pai singna makhoi sanglatanaba haibada maha regimena minute 10 lerega satlage kul lerega satlage haiduna ngaiduna lenaki matamaduda maha regiment gi personal sing aduna nupi singni haibigi mawongda usit thawoidaba karem kathaina bigi mawongda mamit phaksinba matin sesilakpana singba kaya toksilakpadagi Maira Pai singna masagi izat kanjanabagi makhoibu namduna tankibani asiguma sipai sing asigi mathong huktaba matawsida Manipur police na karisu haidraga Manipur kabi yaroyabani masagi lawngak sariba ima Maira Pai singda onsinduna FIR panduna fana ba koitan tanabasi khudaktagi lepkadabani sipai sing asigi thawong asina makhoibu thajaba ngamdre makoi sing asi Manipur gi laukthopikro loinana karigumba FIR panbi gi hairagadi nakal animak koki gi miyoi sing natana masinthiba kaya ngangliba du FIR panduna miyam khangna phapulu madu nataduna maitei khaktada phaba punba tawgani haibisi yaningde numit humni gi manungda Maira Pai da paliba FIR sing asi kaktataba tarabade Manipur gi leidiba Maira Pai miyam ga akan makhongjang sangsinana sem sare haidi ngasi gi khongjang adu saruk yakhibi Unified Command and Control Committee kumbi gi Women's Wing gi Vice President W Sardana hai asiguma Manipur gi ngamkhai kaiba yaroi Manipur bu kangani haiduna asobu thaudang lauriba ima Maira Pai singda onsinduna FIR palaktuna fanana bu koitan tanara ko silebak thibani irangsu leitaba mafam ama oiriba ithai lakonda kari maram gi sipai sing aduna sanglakdibano makoina taseng ngakpi gi hairagari kuki ga taina mafam sing ngakpiyo asiguma mathong huktaba thabak kya sipai sing asina satharakpa asina makoi bu miyamna thajaba ngamdre asiguma thaba asi amuhana tahon biraktana ba lainga ki pungning singsinjari loinana hiramsigi matana kumbi AC ki apanba Maira Pai lupna ASP Bisnupur amadi OC kumbi da memorandum ama pisilagani loinana athuba matamda FIR kaksekadabani hakiri miyam gi khongjang aduna Maira Pai da kuthapi yaroi police na Maira Pai phabi yaroi FIR handoktrabadi akanba khongjang sangsilagani Maira Pai da paliba FIR kakadabani Maira Pai court puthokpa yaroi haiduna thaba placard sing sijina bagaloinana khulaw kya sulauki
ngasi gi khongjang adu kumbi AC gi tuan mafam dagi lapu maira pai bi kyana saruk yakhi amarom dana sing dagi state force lakthokna ba masum tampak ta aphaspa thamjinna bu kuki sing center taksingkre manipur gi sing gi district sing da thamliba state force sing athubda lakthua masum state asigi tampak district sing da armed forces special power act aphaspa 1958 amu hanjin hanana ba COTU amadi ITLF na center taksingkre NDTV da phoma pawshin makhatana hai Committee on Tribal Unity COTU amasum Indigenous Tribal Leaders Forum ITLF na Manipur lengaki mayukta kokina namna taba area singda pungkun ge marigi total shutdown gi khongjang sangsingkra batungda singdagi state force lakthokna ba madi tampakta aphaspa salaina bagi demand asi center amu hana tharakhibani masida sinatana state force singna singda kundari ba koki jau singda ka henba miyot minei sa thayana su koki jau group singa sina shutdown manungna khongjang sangsingki Manipur thokliba irang asi singda state force ladiba makai amadi tampakta aphaspa salaidriba makai irang asi laksinba ngamloi haina koki gi lup singa sina home minister Amit Shah gi puning singki me ahumdigi horaga thokliba irang asigi makha tarakpa oina handakta su pamdaba thaudok kya leptana thulakpa sida hainingai leitana nuaitaba phawi haina chief minister N Berena su phongdokhiba leikrabani Maduda makha tarakpa oina center na aphaspa salaibana singba thabak thoram sing paikhalakpada madugi taxa adu irang thokaliba kangbo sina pufam thokpani haina su chief minister N Berena phongdokrabani Panmaya abadi more da mathau toriba Manipur Police Commando gi personnel sing mafam da thadoktuna sathigadabani haina demand tawraduna ngak leitana state force sing di ambush torakpa laikhrabani thaudok sing aduda personnel kaya marum se sokhrabani haina su pawsta pali atopa pawmana IRB gi training Assam da tawrabadi yawbangam Manipur gi hauzik thoklibu wa thoklan thokna maram oiraga tara mathai suba IRB amasum atei atopa battalion sing gi khangalaba candidate sing Manipur lenga na Assam na training tawgani haina thaurang paikhalakliba si yawba ngamloi haina IRB gi khangalaba candidate sing gi maikedi gi akan bo wafam thamlakli Manipur press cup ta pangthopa pawgi mifam amada kisan saikhom na hai Manipur gi oiriba phiba masina Assam da satlaga training tawba haibis yamna khudong saroidaba mane Candidate sing asigi manungda maitei khakta nati masida maitei pangal naga isilina amadi atopa phurup kya amasu yauri karigom state asi tangdu leitab irang leitaba lamdam ama oiramlabadi India gi mapam amada training tawbada ayet palaiti khangalaba candidate sing gi manungda su lan gi sething nanglaba miyoi kya amasu yauri purama asigi yengla lenga na training college pangai doina thorang tobiu loinana pangai da lakpa yaba phurukang lupsingi oiba pangai da dumak tawiyai yadaba atopa phurup singi oina Susampur gi BSF training ground da training tawu yaba gi oithokpusilai karigumba Assam da training pangthokpa makhada satlabadi kari karamba lamsing phawgani habadu su muna khantabiyu khangatlaba candidate lisingani ga sahum romasi bus kuntrani furomda pulap puduna satlaga khudong thiba nanglabadi kanana teksak pugani Lengak nama sigi teksak pugato ribra na tragana isai sana pugato ribra haina lengak tu wong hanglatli hira masiga mari lena ngasi ayuk khangalaba candidate singi oiba mifam ama pangtuki mifam madura lauki bu warep singadu numidang wairam CM da memorandum pisin kraidi memorandum madura palliba waroi singdi warol singdi taramasum taramathoi IRB gi khangalaba candidate sing training college pangai da athubura koksinba Manipur gi mapana training korakpa tarabadi sataba relief camp de lairiba amadi irang asigi saitheng phanglaba isilinaw singi khanbiraga training asi Manipur gi training college pangai de tobiyu irang asina maram oiraga document complete oidriba amadi mai sakhiba mayam yauriba mayam sing asigi yenglaga pangai doina tobiyu loidana hauzik singyadagi yauriba isilinaw sing amadi buffer zone gi yauriba sing asina Manipur gi mapana karamna training sakadariba hanisu makhatari Makasa tarak po ay na pong napampauksi di kito pamaruy ba paukra na mo security na pong kungamari ngakse liba niyo lambolenda yung uhum may sakre nga sinumidang pong mapalom tarak pada mataukram na amati kada ay digi hawrakiba may inokang dana niyo lambolenda liba yung uhum may sakre may edukan na ba Manipur fire service ki fire tender sing lakto numidang ating mapawa kano nakhi Haukiba methagi ahuba sayuldagi tholakkiba lamdam asigi irang na maram oiraga new lambulen leiba yum sing aduna leiramba miyoi sing yum thadoktuna sanakhraba matung hairiba mafam asi Central Security Force na khurak hangdana sai yungmugum leptuna section ngak sienduna leirakhibani loinana area sita leiriba yum sing aduna pamda thabak sing tawduna bahaiduna maikai kya da sambal phawba khasinduna thingjinbaga loinana pungkun ga mari sutna sienaduna lakliba mafamne ngasi numidang khanghaudana hariba mafam asida leiba pakana saba yum ani amadi
kasagi yum ama punna yum ahum mathang samlaklaga mai sakhalakibani yum mai sakpadu khangnarakpadagi akoibigi miyam singsu thoknaraktun yengnaki loinana Manipur Fire Service ki fire tender sing sijinaduna mai saklibadu kanana bonaki mi lainadraba yum singadu pungkunga mari subna haukiba thani palomasi atopa miyoi sing sangma thingduna masing yamlaba Central Security Force na yamna section na ngakse laga lakhone maram aduna asiguma mafam asida ngasi numidang khanghauduna mai salakhiba adu yamna singni oi haiba wafam kaya miyamna phungdonaki mai sakliba mafam adu Imphal East amasung West ki makok thongba officer sing su laktuna yengsingki New Lambuland yu mai sakli haiba paudu tabadagi arapa madi anakpa mafam kaya ki masing yamlaba miyoi kya amas mafam adu sangsinaraki matau karamna Central Force na pungkunga mari subna ngakse liba mafam adu kanana sanglaga mai thaba ngamgadoribano mai thari basi atamnana mafam adugi akoibda leiriba miyambu aranba tahanana madi maral sibu yanabagi khujul thaurang oigani haibagi singnaba yamna sauna lei haiduna miyamgi irang adu hena kanchilaki masing yamlaba miyam adu security singna tear gas kaptuna tankhaki numidang athengba pung 10 taba phawbada mai adu mapung phana muthatpa ngamkhidi hairi atopa paw amadana kuki nupi singna bulletproof gari ahum thatlure ngasi Imphal dagi Tenopal District Police ki oina bulletproof vehicle ahum more tamna sanglakpada Tenopal du leba kuki furuki nupi singna more de sangba yaroi haina thingkre hari Tenopal District ki superintendent na kuki furuki nupi singa du da Tenopal District Police ki oina gari singa si pirakpani haina khangnaki gari singa do pungkhra Assam Rifles ki post manakta leiruraba matung kona Tenopal District ki SP Rahul Gupta galoinana more de sangkre hari marakshida more 1 number 7 sawang phai lekai da leba kuki nupi sing phi yom laga border pillar number 76 ki manakta leiba Howland Phai village rom na satna bayawre more da lebi state security ki masing hangat hanki bagaloinana ahing nungthil khaidana more town gi akoi bada duty tawbagi thabak sathari gaidi panmaya bari tha sigi amadigi hauduna more town na curfew leptana thamli amaromdana tang taraga mari dagi horaga Manipur dagi Mumbai phawu satkadaba Congress ki campaign Bharat Joro Naya Yatra haina maming onkhre ikui dana pangthokadoriba Lok Sabha gi mikhalgi mawoina tha sigi taraga mari dagi Manipur gi Mumbai phawu satkadariba Congress ki campaign adu Bharat Joro Naya Yatra haina maming onkhre hana Bharat Naya Yatra haina khangnaramba campaign si tha sigi taraga mari dagi hingsana sogalaba Manipur dagi horaga state taraga mari amasum district marfuga manga phawduna satlaba matung Mumbai da loisingadabani anauba maming thonuna pangthokadoriba campaign asida Congress ki lusingma kyana saruk yanabagidamak sem sakre numit humfuga tare ni satkadaba campaign asida Congress ki lusingma Rahul Gandhi na hek hawbadagi loiba phawbu saruk yagani pangthokadoriba rally asi Congress ki damak Lok Sabha mikhal mamangda pangthok poibana maigi kyadigi sogatpagi wafam phungdoknarakpa lekre pangthokadoriba rally asi gi matangna ngasi Congress ki awangba thaki mifam ama New Delhi da phamkhibaga loinana lakadoriba Lok Sabha mikhalda party asina lokhatkadaba strategy amasum Manipur dagi Maharashtra phawu satkadoriba khongsat asigi sem sabagi matangda naina khiari Rahul Gandhi na lusingduna English singaniga kungani thugi September thadagi English singaniga kungahumdagi January tha phawa pangthokiba Bharat Joro Yatra gi anisuba edition oiriba khongsat asi Imphal dagi lakliba January taraga mari dagi horaga March tang kun phawa pangthokani pangthokadoriba khongsat asi sahi asi April dagi May phawagi manungda pangthoklapa yai haina launariba Lok Sabha mikhalga mari leinana party asina miyamga loinana iho ama saganaba panam thamli ngasi pangthokiba mifam adugi matangna Congress ki President Malik Arjun Kharge hai BJP na haukiba sahi tarada party asigi lenga na tawkiba asoiba singadu men khanaba issue kya sagali madugi damak makhoina issue kudimakta Congress pu puthoktuna senahali asigumba phibam masida aikoi kudimakna amatu oina leptuna oidaba ngangba miyamda minamba masum aranba tawbising miyamda mamutana khanganduna makhoibu sab saba paratambiba matam oiraiki Kharge na makata na hai Rahul Gandhi na haukiba saida pangthokiba Kanyakumari dagi Kashmir phawu satkiba Bharat Joro Yatra adu thagatningai ni loinana ikui dana pangthokadoriba Bharat Joro Naya Yatra sida sutleba sigi miyamna thengnaribi isu kya puthoktuna nainabaga loinana asuma wheel puraknaba hotnagani haikenasu pausida sumakhatari Makasatra ko na sanga express tigi to papaw man nupi mayum na kunagi satnabi wang moda akan mo wapam thamduna kihalak padigi bor mangkibni
ngarang luhongani haina tawbada bor laktabadagi luhongba kaikri hairibadu nupi mayumna khunai satnabi wangbada akanba wafam kya thamlakbada natana nupa mayumgi miyoising phusaiba amasung kihanbagi thabak sa tharakbaga loinana atenba matamna luhongnabagi matam lepsilakpadagi bor adu ikai nungsi yanaduna mangkhibani haina bor oigadoriba nupa adugi imung manunggi maikaidagi phongdorakli ngasi board ni hariba laisiram rosan gi lamoi khonang khongda leiba yumda imung manung amasum laikai gi maira paibi sing yauna pangthoki ba paumi sing unabada nupa mayum gi imung manung gi maikai digi phongdorakki bada laisiram rosan hariba miyesi mak nungsinabi nupi amaga waroi pot puduna satliba sei sigi mars tada lohongnabi gi matam thaduna leiraba misani lohongba thugai piri hariba rosan ga nungsinaduna aronba mari lainakri hariba Bamon Kampudagi nupi asi haukiba December kunga mapanda Rosan gi yumda laktuna Rosan bu yumdagi kaukthoraki ngihak leiraga nupi asi gi mama yauna nupi khra laklaga nupi asi bu Rosan gi yumda thamlamlaga sakhi mathang numi December kunthra da haunabi matung ina Rosan gi imung manungna nupi mayumda satuna haidokpa satlubada haidokpa satpa ahal ahumbu nupi mayumna phajenduna thamlaga numin adugi nungthil pung ani phawgi manungda lohonggadabani haina akan mofam thamlaki wafum adu tabadagi Rosan gi apokpi mama yauna nupi manga dugi Bamon Kampu gi mayumda sakhi madudasu nupi mayumgi miyoi singna nupa mayumgi nupi singa du phajenduna thamlaga nupi puraga khutakta lakadabani haiduna nupa mayumda phone tawduna aki khang pirakhi haina Rosan gi imung manungi maikaidagi phongdorakhi nupi mayumna thamlaki bu wafum madugi matungina December 13 gi ayuk pung 13 du waida nupi adu puduna Bamon Kampu da thinki nupi mayum hek yaubaga mapum madura leiramba miyoi singna nupa mayumgi miyoi singbu phusaiba horakhi nupa mayumdagi satkiba nupi oibisingda supurakhi nupi mayumgi maikaidigi ayib sirolama puthoralaga January 3 da luhonggadabani luhongba numit aduda nupi asi mayumda adumak lehawangani aduga Rosan lupa lakh manga nupi mayumda sinnaramlaga hankigadabani haina iba khunai satnabigi wangmada leiba warol sing iba siroladu puthorakhi December 13 gi numit aduda Rosan gi apokpi mayamba mataima amasum mapuna miyoi manga pharaga Irilbung police station gi lokap ta thangki numit aduda Rosan gi mama mapayauna imung manungi miyoi sing nupi mayumna phusai rakhiba adugi matangda hospital la layenglaba matungda Irilbung police station na nupa mayumgi maikaidigi wokat chirol amas pising kraidi December 13 ga mathoi Irilbung police ki ayogi mamangda nupi mayumgi miyoi sing laktuna January 3 phawagi banungda luhonggadabani karigumba ngamdragana nupa dugi mamagi yumai thagani haina kihanbagi thabak su satharakhi hari ngasigi paumisinga unaba tu sarugya khibi lamai khungnang khungni maira paibi sanam telotaman hai Lebaki asum aran thigat piriba isil inaw singna haujik Bamon Kampu dagi nupi mayumgi miyoi singna Rosan gi matata siragiba moral singa sikak taraga oyel satapigino Rosan asi hanadagi hauna nupi amaga Mars thada luhongnabigi woroi put puduna leirabani Rosan ga woroi put puduna luhongnabigi matam thaduna leirabi nupi Bamon Kampu gi Rosan ga nuksinaram haiduna Rosan gi manakta lakhibi nupi amasum Rosan makhoi uhungi paudam sing mayek singna taraga kanana sumba kanana lanbigi haiba taraga punna minaduna wayel bisar sathabi haina maira paibi telotamana phongdorakhi makasa trak point to papamna miyoi taraga ni thoigi masakta non bearable warrant of arrest pikre sang express ta kila khusaraga lamsang police station pukhalak pe application amaga mari leidana committee on tribal unity COTU gi member Koki Independence Army KRA Koki Revolutionary Army KRA Koki National Friends Military Council KNF-MC amasung Koki National Friends P UPF ki self-style publicity secretary yauna miyoi taraga ni thogi matatu special judge NIA Imphal West na ngasi non-bearable warrant of arrest pikre equis na haba miyoi sing COTU gi member mamang kipgen se kuntraga mang apokpa Hancock kipgen tukun village KRA gi kedar ningthaujam satmin thang Elias Angongjau Elias manthing minen sei kuntraga manga apokpa en Komonjau Singha Tuikin village tagi haujikna tapokuki village ta leiba KIA gi kedar takhilambam anan sei nifuga manga apokpa TI masinga ke songnung village KRA gi kedar lelen hangsing sei kuntra apokpa khokhau tuikin village KRA gi kedar sasat Elias boipu sei nifuga manga apokpa thongkhau Elias tongkhau tuikin village KNF-MC gi kedar gogo Lord James sei kuntra go humdoi Haihau Lojem Tukun Village KRA gi kadar Haugulal sei kun par apapa Kamlain Tukun Village Lamkhogin Daungel Elias Lamgin Elias gigin apapa
Ngelza Hau Donghet, Pajang Kangsup Village, KNF-MC gi kadar, Pauza Sup Sithau Sei Kungani Thu Apokpa, Hai Hau Sithau, Pajang Kangsup Village, KNF-MC gi kadar, Hemkhungam Hangsing Kangsup Village, KRA gi kadar Saminthang Sitlau Sei Nipu Lonkho Sei Sitlau, Pajang Kangsup Village, Hauko Pau Hangsing Gamnom Saparmena Masum KNF-P UPF ki Self-Style Publicity Secretary Kangpokpidagi L-Hais Stephen gi mathakta non-variable warrant of arrest issue tawbinaba Lamsang Police Station gi OC court application file toraki court petition ki be application adun hai English ani ga kungo hum doi gi jun ani gi nungthil pung hum tabada Lamsang Police ki sub inspector amana Lamsang Police ki OC da pisilaki report amada numit asigi nungthil pung ani ga minute kullom tabada Kangpokpi amasum Imphal West District ki law na bada leiba K Songlong Hainom Bang amasum Tuikun Village da law laga leiba kuki lalhauba kharana apaba makhal gi numai sing sizinaduna phayeng amasum Kangsup area gi khunja sing da atat akham laitena numai kapsilaki Imphal West ki SP Dr. S Ibomsa ki miyang makhar Imphal West Commando Tamenglong gi Civil Police phayeng amasum Kangsup ta deploy tawba Central Armed Police Force ki apunba kangbuna kokila labu singadu takthoknaba nomai kaptuna khuthanki amasum report pisin ba matam phawbda nomai kapna ki haina application adu pali kokila labu singna nomai kapsilakpa adu da misam khara soktuna misam khara panduna sokhi amasum asokpa singadu layengna bo hospital pukhatki baga loinana Sumoto case register tauki haina palladuna thijinbi gi thabak sa thabada Kangsup singkhong manakta leiba phayeng khunda sakhi amasum asokpa miyedu layengna ba hana RIMS hospital pukre haiba khangki haina su application aduna pali RIMS ki casualty da hangbada soklaba miyedu sagolban nepra major lekai digi thangbam noren saini fugutru apokpa lekhidrabi el lamango kawi haina RIMS hospital gi authority na masak takhi amadi mahakpu makhatana layengna ba numit adumakta sijo hospital refer tauki Laithangbam Noren Jun Marida Asokpana Maram Oiduna Sikhi amasum RIMS Hospital postmortem tawraba matungda asibak sangadu imung manunggi miyoisingna sinakhi Laithangbam Noren nongmaina panduna sokhiba mafam adu Imphal West amasum Kangpokpi district ki lona bada leiba bomsa singki umangdani haiba khangmangki haina palladuna hauzik oiriba crisis asina police na mafam adura athubada amasum irai laina satpa ngamkhide haina su OC na court petition ki application adu pali Thagdok Thopam gi anakpada leiba maitai community ki marueba local leader khara examine tawre masuma khoibu examine tawbadagi thagdok thopam de active oina operate tawraga leiba kokila hauba kharagi masak maming khangmangam khari makhatana hariba kokila lobu singadu senai haibisi thijinbagi thabak sathaba manungda phanglakhiba source singna support tawi amadi 21 ni hariba miyoi singasi K Songlong Tunkun Village Pajang Village Kharam Wifi amasum Portland Village asida active oina operate tawba tuan ko ki militant organization singi miyoi sing haina court pisilakli bo role da pali equis ne hairiba miyoi sing asi phana ba tuan ba tang sing da OC G supplemented requisition tawkre haina su application adu da pali equis sing asi phana bo honara su maram kaya marum na maram oiduna phaba ngamdri masum makoi police na phadana bo ko sen no lairi amadi makoi gi mathata ain goeba thabak lokhona ba non variable warrant sing yamnamak mathau tari haina application aduna palladun equis na hairiba miyoi sing sigi mathakta non variable warrant of arrest issue tawbiyu haina haijaki kona special PP na thamlak warol amasum record leiba masak sing yenglaba matung equis na hairiba miyoi sing adugi mathakta non variable warrant of arrest issue tawki ado hoskui na di myam paus matang solution jarage masum myam puna no update ngamin si